Lakhipur Online Puthokzaba May ki tang mari Ningthau Kaba Numit ki Khomjinba Pao tabirasi. Ahanbada Maruoiba Pao URDS Bantarapuna Silangtuna Mutum Babachan and Mutum Kelini Devi Meritorious Award Lisinganiga Kuntaruk Lanthokre Manipuri lon ki terminology semgat liba oja sing handokloi sing amasung kupna yengsin bi ki oja sing boi kai khumna kre hau kiba lisinganiga kunhumdai gi me gi tang ahumdagi Manipur da thoki behingsa gi thodokta thawaina pontha pi khraba singi maphamda Assam gi mafam kayada maira katune kai khumna kre Manipur gi irang na chahi ahum mapung pharak paga mari lenana Tripura dasu numida sibu ningsing kre Delhi ki mathol mari ki building amada thoki ba mai chakpa ki thodokta pikli ba ngang ama yauna mioi mapan lai khidre Imphal West ki airport cargo terminal manakta bom pokai kre asi ana asoka paniyaw bagi paulite amasung Assam yauna West Bengal Keralam Tamil Nadu amasung Puducherry gi bhot masing thiba ngase yok pungni pandagi hauragani Hauzik mapungoi ba pau tabirasi United Rural Development Society URDS Bontarapuna Silangduna Megitang Ahum Ngarang Nongmajing Numita SSLC Porikhada First Division da Mai Paklakiba Mahiroi Kunmarida Mutum Babachan and Mutum Kelini Devi Meritorious Award Lisinganiga Kuntaruk Kusinakre Manasi Mutum Prabir Kumar Singhana sponsor Tobi Kibane Kungangasi dagi Khwaidagi Mark Wangna Phangba Mahiroi Ahumda Memento amasung certificate kaloinana Mathang Sidna Lupa Lising Teret Lising Manga amasung Lising Ahum ge senpham Kusinake Aduga Makhatana Atay Mahiroi Singda certificate kaloinana Lupa Lising Amamam Piduna Pungning Thawatke Thauramgi Makha Chatharakpa oina Professor Mutum Babaton Tengbang Biduna Higher Secondary Porikhada First Division da Mai Paglakiba Mahiroi Taranipanda Sel gi mana oina Lupa Lising Amamam Kusinake Aduga Khwaidagi Mark Wangna Phangkiba Mahiroi da Lupa Lising Mangaga Chama Piduna Pungning Thawatke Sinam Menjorna Tharoma Poiduna Pangthokiba Chinglemlaba Thoromaduda Professor Mutum Babaton Dr. Haurambam Omorendra, Haurambam Bimol amasung Mutum Prabir Kumar na chingba mioi singna pambaki leitengoi bikhi akhanda bawangangloi oina Mutum Prabir Kumar na mahiroi singda karamba sinpham khallaga punsida maipakpa yai habagi matangda marik chuma wafam thambikhi Haurambam Bimol amasung Mutum Babaton nasu horakleba mahiroi singda mama leraba pauta kya pibikhi Mifam mapu Sinam Menjorna mahiroi singda Lamsat Sajat Fazarabatata Hiram Kudingda Mai Pak Pangamani Haina Mahiroi Singi Pungning Sing Sinki Thauramasi Haurambam Sirdina Lanthok Piduna Araute Amnaloi Sinki Haina URDS Bontarapur General Secretary Hembabu Singhagi Cherolamada Khangalakli Manipuri lon gi terminology semga liba oja sing handokloi sing amasung kubna yengsin kiba oja sing bo ikai khumna bo utpo ena Nongmagi oiba workshop ama Rongpur Manipuri Society Mandop Silchar Rongpur da Manipuri Sahitya Parisara Samamasung Academic Committee na silangduna ngarang nongmaijing numita pangthokre Manipuri Sahitya Parisara Samgi President Dr. Puri Sabam Biramani na mipam mapoiduna pangthokiba thoromda Academic Committee ki Chairman Konsam Sopon Manipuri Sahitya Parisara Samgi General Secretary Dr. Maisnam Ninghaiba Coordinator, Translator and Adaptation Cum Chairman, Academic Subcommittee, Soibam Haridas, W. Brajababu, President, Rongpur Manipuri Society Amadi, Translation Amadi Adaptation Gi Thorom Namai Punana Hona Bikiba, Oza L. Doren Rajid Sonai, Lenana, Atay Handokloi Amadi, Kubna Yangsin Bikiba Oza Singh Sarugyaki, Thoromasida Mipama Puna Maira Chukalabamatung, Oza Thoksam Okendron Luchingduna, Sayo Isay Makudol Tamduna Thoromado Hodoki, Thorongi Manungchana, Sarugyaki Oza Singda, Lingyan Fi Amamam Kudol Tamduna, Ikai Komnaki, Loinana, Thoromasida, Manipuri terminology ki maramda tongan bawa khalon kya lamdamasigi khang hairaba oja singna phongdongna ki loinana translation amasung adaptation da sarugya ki boja singna su masa gi wakhalon sing phongdongna ki aroibada mifam mapugi warol piduna workshop adu maipakna loisin ki haina Manipuri Sahitya Parisara Samgi General Secretary Dr. Maisnam Ningai bagi cherola sida phongdoragli
Haukiba inkumja lising anika kunumdoi gi me gi tang ahumda Manipur da thokiba hingsa gi thodok atubu ningsingduna All Assam Meetei Women Protection and Development Committee Silchar Committee na ngarang awaba phongdokpagi thorom ama pangthokre thoganingdaba thodoga sina chahi ahum mapung pharakpada Lakhidraba thoba singi maphamda maira katuna thoni jakhi thorom asida Silchar Committee gi President Nibarani Singhana Manipur da athuba matamda santi puraknaba amasung Manipur gi yelomi singi damakta laingaki oiba political solution ama purakpinaba appeal tawkhi panaiba tawduna tamthina niwai kaya bu hatpi thiba numit adu ngasi 2026 ki third May gida chahi ahum subagi ningsing numit oi akoi All Assam Meetei Women Protection and Development gi maikai dagi ningsing numit palon tawjari asigi ngasi numit asida laioi khireba thawai gi ponthawai khiba singdugi atma santi ishwar gi kuyada ingna tapna leibaina nijari amasung India government da akhoi Manipur bu santi oina lehen biu hai na hanna koina appeal tabjari Haukiba lising aniga kunumdoi gi me gi tang ahumdagi ngasi phauba loiba naidana chathariba lana sinamara moiraga Manipur gi mara laijadaba misam kaya gi punsi mangkre kaya amana thiba khangdana leiri kaya amana soinaidana leheuri amasung kaya amana mitki pi kangdana relief camta wana khangli makhoi gi achumba wail phangdana leiriba sida World Meetei Council WMC Manipur Unit ki President Phairembam Basanta gi cherolamada pendaba wafam kaya phongdoragli amasung micham kaya amana masagi ojaba thidana Laibaki damak chongthoragli basingi mathakta chathariba mipamipun lepiu haina WMC na lengak ta appeal tawrakpa kaloinana athuba matamda ingtapa Manipur ama ohenbiu haina WMC Manipur Unit na appeal tawrakli amasung WMC Manipur Unit ki President Phairembam Basanta amadi WMC Manipur Unit ki Women Friend ki maigaidagi President RK Sakitombina numida sibu ningsingduna pendabu wafam kaya phongdokre Arambai Tengol Unit 41 Jeribamna Sinduna Megi Tang Ahum Lisinganiga Kunhumdoi Manipur gi saktam kaiba yaroi haiduna kannana bathorakiba duda Thawaina pontha pikraba Arambai Tengol gi athoba singi maphamda ikai khumnab utpo oina thodoga sina chahi ahum mapung pharakpaga loinana mahi khulenda leiba ibudo pakhangbagi sangleda Thawaina pontha pikraba Lakhidraba athoba singi photo da leisu katuna ikai khumna kibaga loinana minute ani tumina leptana awaba phongdokre Thawramaduda relief camp ta leiba ima sing amadi mahi khulengi maira paibi ima sing su saruk yakhe hairi Haukiba megi tang ahum lising aniga kunumdoi dagi leptana chatharagliba irangna chahi ahum pharaglaba phauba ngasi phauba lepa leitana mikap mira khulna nillaba Manipur ama oiri ima leibaki damak thawaina ponthawai kraba singi thawaina lairamlenda inga chikna leiruna bagi damak ngarang megi tang ahumda Kasar ki tongan balup sing Maharaj Gambir Singh Memorial Committee Chandrapur Mairapai Bilup Manipuri Kan Balup Makal Manipuri Youth Front of Assam Maifana Chingbalup Kayana Maira Katuna Thoni Chakre All Assam Manipuri Mairapai Bi Apun Balup Ampal Amadi Amsu Silchar District Committee na Silangduna Madhurapur Clock Tower Manakta Leiba Atal Bihari Vajpayee gi mitam mamangda Manipur da Kanglup ki irang na maram oiraga micham kayabu tamthina hatpi ki bathodok adugi chahi ahum mapung pharakpagi nungaitaba phongdokpagi thormama ngarang pangthokre thauramda Ampal ki advisor Oinam Maniton Amsu amadi Ampal ki advisor Laisram Satyajit Guwahati Manipuri Leimalup ki VP Joymati Devi Ampal ki secretary Vijaya Singha amadi Amsu Central Committee ki Finance Secretary Basan Akhamna numida siga mari lenana wafam kaya thambikhi Laksubo na ngasi kasagi mahasarok 0 point asida All Assam Manipuri Student Union amadi All Assam Manipuri Maira Paibi Apun Baluf ani kucham nare hairiga akhoi megi ahumda thokiba thodok aduga mari lenana laikhidraba Imalebak Ijati MD Manipur gi damakta thawaina pontha pi khraba angama thau mayambu ningsing boina ngasi ekhoi mayam punna mafam asida maira kachaduna laigidaba singi mafam de kai khumnaba amadi nolok pauchari Penana asigum laba hingsa gi ba thobak
थौदोक असि मखा तारकपदा अमुक हन्ना थोक्तबो ओइसनु हाइबसि थमजरगा मतंग असि टेंसी वाइस प्रेसिडेंट ने अदो हसिगी मेगी तारीख अहुम 2023 दगी मणिपुर को माइगे एनी दगी हौखिबा इहौसिना मणिपुर अवाना ताहालिबसिगी मसिगी जामना नुंगाइतबा थौदोक अमा ओइखिबनि हौखिबा नुमितुनि अदुमपु अयां असि गुवाहाटीदा लेबनि गुवाहाटीदा सोसिगी थौदोक से आदसु मेराकतुना मयाम अखोइ लुपके ओइबा पांथोकजगी अदुमपु अयां असि कसारा लेबना ngasi अम्पाल अमदि आमसु अनि मना पांथोकजबा असिगी हाइले हाइकल लेका तौगिबगी लाइखिद्रबा लेपाके तमला थवाइ थाकरबा मयामगी माके श्रद्धांजलि कटपगी नुमित असिदा अयागु सेगा जावजब फंगजबसे आइसु जामना लाइबक फबनि हाइना खंजै अदुगा असुम थौदोक असि मतों मनाउदा अमोना थोक्तनबा कोइदु ईश्वर थौंगिसि यामने यावना लानसि लोइसिनखिनबा हाइनसु कोइ ईश्वर थौंगिजसि हौखिबा लिसिंग अनिगा कुनहुमदोइगी मेगी तांग अहुमदगी मणिपुरगी इरांगना चाही अहुम मपुंग फारकपा अमदि थवाइना पोंथा पीख्रबा मितै अथौबा अथौबिसिंगी मफमदा मैरा कतुना इकाई खुमनजबगा लोइनना मणिपुरदा शांति हंजिलकनबगी थौनिजबगी थौरम अमा ngarang हक्सेल सिनमिलुप गुवाहाटी मणिपुरी बोस्ती मैरा पाइबी वुमेन्स एसोसिएशन राजबारी एथलेटिक क्लब अमदी वर्ल्ड मितै काउंसिल कामरूप जोन गा कुसमनदुना मणिपुरी बोस्ती राजबारी गुवाहाटीदा मैरा कटपगी थौरम अदु पांथोखि यूनाइटेड क्लब्स ऑर्गेनाइजेशन लखीपुर आमसु लखीपुर डिस्ट्रिक्ट कमिटी अमदी वुमेन सेक्शन कमिटी लखीपुरना पुन्ना सिलांगदुना हौजिक हौजिक थोकलिबा मणिपुर वाथोकना चाही अहुम मपुंग फारकपगी मियामगी ओइबा मिफम मंगारांग लैमरेबी इंदुप्रभा कॉम्प्लेक्स बिनाकांदी पार्ट 2 कासारदा खाइदेम कांता प्रेसिडेंट यूसीओ लखीपुर मिफमपु अदुगा थोक्सोम बिश्वनाथना मरोइबा वांगांगलोइ ओइदुना पांथोखरे मिफमदा रिटायर्ड प्रोफेसर गांगोम बसंत कुमार गांगोम निरंजन एडवाइजर उमा थोक्सोम नलिनी कुमार मुतुमोंबी कुंजे अयकपम सूर्यमुखी श्याम कुमार सिंह टी राज कुमार नुनीबाला देवी रंजित सिंह एन बीरमोहन अमदी एन नंदमोहन चिंग मियोई सिंगना थौरमसिगा मरी लेना वांगांखी लोइसिलकपदा वाथोक असिदा थवाइना पोंथा पीख्रबा अथौबसिंगी मफमदा मिनिट अमा तुमिन लेप्तुना अवाब फोंदोकपगा लोइनना मैरा कतुना इकाई खुमनजकी हाइना किशन हाउरोंबम सेक्रेटरी आमसु लखीपुर डिस्ट्रिक्ट कमिटी की चेरोल अमदा फोंदोरकले हौखिबा लिसिंग अनिगा कुनहुमदोइगी मेगी तांग अहुमदगी मणिपुरगी इरांगना चाही अहुम मपुंग फारकपगा मरी लेनना त्रिपुरादसु तोंगान तोंगान बलुप कयाना सिंदना निंगसिंग नुमित अदु पांथोखरे दोलेसोरदा थौगलुप मणिपुरी सोशियो कल्चरल ऑर्गेनाइजेशन नालगोरियादा तखेलै मतंगबांगलुप राधानगरदा WMC त्रिपुरा यूनिटना सिंदना मैरा कटपका लोइनना लैखिद्रबा सिंगी मफमदा हाइकल कटतमदना इकाई खुमनजखे थौरम सिंग असिदा तखेलै मतंगबांगलुप के सेक्रेटरी खोइसनाम बिरोला WMC त्रिपुरा यूनिट की प्रेसिडेंट H बंकिम थौगनलुप की सेक्रेटरी अमृता शर्मना वांगांखि हाइना अगरतलादगी फंगबा पाव सिना हाइरे अथौबा अथौबी लैगिद्रबा मयामदगी मफमदा अखोइना कैंडल लाइट थाना इकाई खुमनबो उच्चरी सर्गगी लैकोंदा इंगना सिकना मखोइबो याताबो ओइरसनु हाइरदुना अखोइ तखेलैमा तंगमांगलुपकी माइकैदगी इकाई खुमनबो उच्चदुना दिल्ली की विवेक बिहार दलैबा मथोल मरी की बिल्डिंग अमदा ngarang ayuk anganbada thokhiba mai sakpagi thodokta pikliba angang ama yauna mioi mapan sire amasung kayamarom asoka panangkhre mai asi air conditioner pokhaibadagi hawrakiba oigani haina chingnari mai muthatnaba fire tender taramarina pung ahumrom chuna mai adu muthatki pradhan mantri narendra modi na thodokasida awaba phangdokhre amasung leikhidraba singi mung manungda lupa lakh ani ani amasung अशोक पन्नंगलबा मियोसिंगदा लुपा लिसिंग यांखै तौदुना एक्स ग्रेसिया पीना बलाउथोखरे इम्फाल वेस्ट की मालोमदा लेबा क्रिमेटोरियम अमगी मनाक्ता ngarang ayuk pung 13 minute यांखैरोम ताबा मतमदा आईडी अमा पोखाइख्रे हाइरे थौदोकसिना असि अना अशोक पन्यावबगी पाव लेते सिक्युरिटी फोर्स सिंगना मफम अदु थुना क्वेश्चनदुना तिजिन हमजिनबगी थबक चथखरे हाइरे असम यावना वेस्ट बेंगल केरलम तमिलनाडु अमसुंग पुदुचेरी की असेंबली मिखल के ngasi ayuk pung 9 dagi भोट मसिंग थीरगने
ayuk pung nipanda ahanba oina postal ballot masing thigani aduga masigi matungda EVM hangdoktuna vote masing thiba hogani panba yai Assam Kerala amasung Puducherry da April gi tang 8 da Tamil Nadu da April gi tang 9 da amasung West Bengal dana phase ani thokna April gi tang 9 amasung 18 da mikhal pangthokhi ngasi ayuki pung 10 dagina 13 makhai phawbagi manungdadi ahanbagi train phangba horagani amasung numidang wairam phawbada final result lauthokpa yana leiri nakal amaromda West Bengal gi Falta constituency da mikhal gi ain kaiba thawong singna baram oraga kendra sigi but chani ge marphu manga makta amukhana lakliba megi tang 9 da mikhal pangthoklagani mikhal asigi result na megi tang 13 da lauthokani hairi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba paw amukhanna URDS Bantarapurna Silangtuna Mutum Babachan and Mutum Kelini Devi Meritorious Award Lisingani Kuntaruk Lanthokre Manipuri lon ki terminology semkat liba oja sing handokloi sing amasung kupna yengsin bi ki oja sing boi kai khumna khre hau kiba lisingani ga konhumdai gi megi tang ahumdagi Manipur da thoki beng sagi thodokta thawaina pontha pikraba singi maphamda Assam gi mafam kaya da maira katune kai khumna khre Manipur gi irang na chahi ahum mapung pharak paga mari lenana Tripura da su numida sibu ning singkhre Delhi gi mathol mari gi building amada thoki ba mai chakpa gi thodokta pikli ba ngang ama yauna mioi mapan lai khidre Imphal West ki airport cargo terminal manakta bom pokai khre asi ana asoka pan yaw gi paulite amasung Assam yauna West Bengal Kerala Tamil Nadu amasung Puducherry gi vote masing thiba ngase yok pungni pandagi hauragani Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare